अहनबदा मरोइबा पाउ जर्नलिस्ट सिंगी पेंशन स्कीम अमदी लाइबक थिबा थौदोक दा लेखिद्रबा मतुंगदा पीरिबा सेनफम हेंगतनाबा होनरी हाइना आईपीआर मिनिस्टर टीएस बिश्वाजितना असेंबली गे हाउस दा थमख्रे ngasi sathagiba assembly mifamna tongan ba demand singi lupa crore lising mari chanipani futret henbagi senfam pass tawkhre amadi jesami PIC da khulai matik sana leitabadagi doctor singna ana layeng bada chawna khudong sadaba maiknare kurumjare ISTV pawmieng tabiri basing mutaram nokchare haujima pungiba paw Journalist singi pension scheme amadi laibak thiba thodok tan laikhidraba matungda piriba senfam henganaba honari haina IPR minister TS Bishwajitna assembly ge house ta thamkhre khangabo kendra ge MLA Surja Kumar na ngasi assembly da star question da Manipur gi journalist pension scheme amadi laikhidraba matungda piriba senfam asi henganaba wafam pukhalakhe Mahakna India gi atay atopa state kharada journalist singi housing loan chahida chada lupa ahungi interest da lupa lakh kun manga fawba piri amadi makhoi gi masa singna larik tambada class 10 fawda thagi lupa lising manga fawba education loan atopa state singda piri ba asigumna piba yaroidra haiba wafam pukhalakhe koi housing loans Madhya Pradesh da up to 25 lakhs pe housing loan pe government loan pe ba or any tie up torga akoi bank amaga government tie up torga loan haina pi ni na moina singa kadau badum lairam ne sir masida kitang moida 8 pb bai wani da sir ai macha sing na matriculation book tamada Orissa da 5000 per month matriculation book the rupees 2500 per month post matriculation under Orissa working journalist welfare masigumba kaino amasu akhoi masigumba ma tobiba yagadra yaroidra haibadumuga sir MLA Surja Kumar na thamlakhiba wahangi paukhumda IPR minister Bishwajitna housing journalist singi piriba pension gi scheme lupa lising tarugasi lupa lising tara da hengatnaba honari family pension scheme lupa lising ani asi lising manga da hengatnaba honari journalist singna laibak thiba thodokta laikhidaba matamda piriba lupa lakh anigi senfam asi lakh manga da hengatnaba honari press colony asi su semgatnaba honabada ayadapan khara leibadagi kudung sadabani haike Sagi pension ki scheme se huji pension ki si akoi api akoi ki lairiba kano si akoi ki hana lupa kano si lupa lising mari pi aduga family pension dena lupa lising ani pi aduga si su akoi na henkalan si haidana huji akoi ki cabinet memo bo prepare tor leire pension sina akoi ki kano sina lupa lising tara oiba aduga family pension sina lupa lising manga haidana akoi ngasai ki kano honorable member na akoi ki lairiba President na karina somewhere magi speech ta kari da phongdo khibado madu ado koi fulfill ta honge ado ke hena hojiki matam da lupa lising manga lising tara si kasuna te ngai na koi honorable member na chum panbi gi ne si so koi dum yang chelaga lei cabinet pass tor ga chhoina namki piraga ne ado ngai ma chitha jawbada akoi gi leiriba chief minister ke haksel gi tengbang da akoi gi leiriba journalist sing je si su loi cover taw grabani hoji any aduga even Hawker ge leriba mi sing che si su akoi gi chief minister ge haksel ge tengbang si dal oin mak tawra sim su ai house se thamja hoge aduga ngasai gi akoi gi press pa ki se sumi akoi mamang da su dum ha ge du matam du su process ta leiba in progress ta leibani na in progress ta haje ge bani adum honari na hujik su dum in progress lei ngasi sathakiba assembly mifamna tongan ba department singi lupa crore lising mari chanipan ni futret henbagi demand for grant passed away demand singa duji consumer affairs public health engineering fishery art and culture state academy of training relief and disaster management economics and statistics ni Consumer Affairs ki khanabada opposition ki MLA K Ranjit Abdul Nasir RK Imo amadi Okram Henry na policy cut pukhat ke policy cut ki paukum piraduna Consumer Affairs Minister Karam Shamna National for Security A ki makhada kanglon chumdana kat paiba leiriba sing sumthokna ba honari scheme asigi makhada government ki employee gari achoba leiba imung amadi sahida lupa lakh amagi income henba yade maram sadana kat paiba sing kak lagani haike Policy kadasi pukhaladuna MLA K Ranjitna STSC gi hostel sing damak pitharakpa cheng sing mangliba si house committee ama semlaga asoiba sing thigatsi haina pukhatke House ki lusing basu oiriba chief minister na wafamasi responsible oiba lengak ama oina ahanbagi oina departmental inquiry ama chatharaba matung makha taba kari leibage haibadu yengminasi haike
ruling gi paukom adu motion asi pukhat kiba opposition MLA ke Ranjit na yakidabaga loinana mari leinaba minister na su wafam asi CBI natraga house committee na thigat pada akaiba leiti hairabanina house committee ama semduna thigatsi haiba wafam thamke opposition luchingba okram ibobina su miyamna chingnariba asi koknanaba house committee ama semduna thigatpana chumba khongthang oigani haiba ma ki oiba observation thamke Adubu House ki luchingba se minister na lengak amagi tofam thokpa oina departmental inquiry ama tawraga tha hum phawbagi manungda thigat ke haibagi wafam lakpadagi opposition MLA ke Ranjit na ma ki motion handokloi haiba firep lekhibadagi proceedings ki matungina voice vote lognaraba matung motion adu maitike public health engineering gi demand khanabada opposition MLA AK Mirabai TS Lokeshwar Fazur Rahim amadi RK Imona policy cut pukhatke Madugi Paukomda Chief Minister N. Birena, Infal Manungda Lairiba water supply gi pipe Yogdabasing, in Solusingani Kun Fawada, Yohanana Batarang Tore, Tawal Damgi Ising, Infal Yakoibada Fangnagani, pipe quality Yogdana, supply Torpasing, Tigatuna, quality labor, Sindok Hananaba, Natraga, Sindok Bang Amdragana, agency Adugi Matakta, and Gimatungina Tabak Lokunanaba, Honari Haike. Art and Culture ki khanabada opposition MLA ke Mega Sandra Amadi Surja Kumar Okramna pukalakiba policy cut ki pakum piraduna Minister L. Janta Kumar na Manipur State Cine Policy Mars Tha Fawada Cabinet ta putok lagani haike ahan ba drop chawbani na naturally yakitang crude oiba mongda khara leram ba hebetai atu madugi du concretize tawna ba atu longer vision am habna na ba adilona na maduda mari leina ba makhali experts ni pi du comment suggestion me anbar tawna hona ba kanda policy se implement ek pami ba mong du madu ta na lakpa taragade it involves huge amount of money sa yam changa do ba hebetai mam de hojik dawri sidi speaker sa ngasai su akoi gi mathangi kana da su query am da su yaw film number da changi ba makhli khuju khulai sing se hojik tadi hojik nami ba kangbu sing da ma mai pai ba tal le na hai ba kangbu su yaw hoi khulai sing se mam di chanarak tra ba hai tai hojik lai ba modern technology ma se chanarak tra ba hojik ya na fast ba am accurate ba de gi tongan tongan ma kanu sing myam ma yor ko myam le ba ni na sa ji huge amount ma changa da adu Madu yang matung do honorable chief minister ka sutana zare du yang matung do khoi se cabinet se hojik khoi cabinet memo se loina ma khoi prepare to lo re to mai formalities me khoi lo re to masik Manipur lengak na ching tam thong manahan gani haina hairabasu Ukhrul district ki Nagaland galona badalaiba Jesami PIC da kulai matik sana leitabadagi Dr. Singna Mihul yenglaga layeng hore Matik saba layeng sang leitabana Jesami gi khunja singna Nagaland lomda chatlaga layeng na hore Manipur lengak pu warongna nungai taba phungdok na hore hiram sida pawda mama ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 134 ꯂꯥꯞꯅ ꯂꯩꯕ ꯖꯦꯁꯥꯃꯤꯒꯤ PIC ꯒꯤ ꯃꯃꯥꯡꯗꯅꯤ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯎꯔꯈꯨꯜꯗꯒꯤꯅ ꯖꯦꯁꯥꯃꯤ ꯐꯥꯎꯕꯒꯤ ꯍꯥꯏꯕꯗꯤ ꯀꯤꯂꯣꯃꯤꯇꯔ 119 ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯥꯌꯦꯡꯁꯪꯅꯤ ꯍꯥꯏꯔꯤꯕ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡꯅ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤ ꯃꯇꯥꯡꯗ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡꯅ ISTVꯗ ꯐꯣꯡꯗꯣꯔꯛꯄꯗ The difficulties which we face here in PAC is that the manpower. We have acute shortage of manpower. In a PAC, actually the sanction strength should be 16th or 17th, including all the staffs, like say doctors and other paramedical staffs. But we have only five staffs here. Excluding that, the recently joined doctors. 3 doctors have arrived and they have joined us. We do usually refer to higher authorities since we don't have any investigative facilities here. We don't have X-rays. We don't have lab test to diagnose diseases, and we don't have the trained manpower posted to our PAC. Okay, Manipur State quite the last oi bini. Okay, government phajana yengbi de okay ko aduge okay da kai no yam hangya ba noi buluna tawdama ne na adung ba su ko hangba ado okay su ikai ba chatpadi ka su kai to ko ju adum okay se khara okay bu yingning de ba male ko okay se khara tungana yin thokpa male na ko ju adum pukning se adum ngai te ba ko okay gi khweda gi anak pa Nagaland gi district ama Phek district haina ama le Phek district da district hospital le only 32 kilometer 32 or 31 kilometer khaktani aduga mathanda okay gi kreno amukshu
ADC post aina Malorida ama labni adudadi community health center ana labni ani makta makhoi medical gi facility shunna labni adu ekoi gi emergency weba adu ga ekoi darkar weba kandandi ekoi facility phandaba kandadi makhoi gi community health center Malorida adu ga Phek district gi civil hospital chalaga ekoi gi anabasi yanthokpani adu Nagaland da chatpasi yami kaiban maramdi ekoi gi si Iran su labni neighboring villages of Nagaland gi ekoi gi land dispute su labni land dispute leba loina leba kanda ekoi adum lena adum mi gi Nagaland state da Nagaland gi hospital da anaba yanba duga delivery to bisi ekoi khun gi mission ji yam ikai ba phange ekoi khun da leri ba mission di kana kuma sindi ekoi si Manipur da le debi ekoi Nagaland within Nagaland da labra hena khali ba misu labni mi lising taratre hen leiba mafam asida leiba amatngarba ana layeng sangsina asigma thak asida leiraga kadai dagi apun Manipur no kadai dagi chawkhatpa Manipur no mang driba makhoi gi khudong chaba yengna sakhiba matamda yengna leihabu natna upai leiroi haidra su kunja singna makhata na penda ko phangdorli nanaw thagdang loina no pagdam jeri ban thogam sana jaw mitai jesami PIC Technopal District ki Nauna SP Oraklaba TS Bikramjit na More gi public leader Singa Sakhang Maikhang Nabagi Thoram Ama More Police na Sinduna Pangthokre More Police ki IB da Pangthokhiba Thoram aduda More gi Nauna Lakpa SDPO Binoy Chongtham More gi tongan ba Civil Society Organization Singilu Chingba Sing Amade Hana Mafam aduda Lairiba Police Officer Kyasu Sarugya ke More town amadi Imphal More lambi da tatna traffic jam thokliba si kokhanana ba More fair service na mai ho langpok thorak padat ningthina mathau tawba ngamnana ba amade atai sakhot thaurangi matang da wafam kaya civil society organization singi maikei dagi phongdok na ke Imphal West 2 gi manung chanba Mekola Primary Health Center asi mapung phana thong hangduna thabak tahon biu haina Mekola gi meira pai bi singna paumi singna phongdukre sel gi demand to singna Primary Health Center asi numidang da thong hangan dabagi khongphom asi handopiu mapung phana hospital asi hana gumna miyam gi seba tahon biu haina Mekola gi meira pai bi pebam bhanumati na phongdurakle ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯏꯕꯨꯡ ꯏꯄꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯇꯧꯍꯟꯕꯤꯒꯅꯨ ꯑꯋꯥ ꯑꯅꯥ ꯅꯪꯍꯟꯕꯤꯒꯅꯨ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯅ ꯑꯩꯈꯣꯏꯗꯤ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯖꯔꯤꯕꯁꯤ ꯈꯤꯇꯪ ꯀꯣꯛꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯁꯤ ꯐꯝꯗꯨꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯖꯕꯗ ꯃꯈꯥ ꯇꯥꯅ ꯌꯦꯠꯄꯤꯗꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖ Oinam Kendragi Local Area Development Fund gi ani suba installment ki lupa lak yangkai beneficiary tara humdoida Kendragi MLA ni yenthokre ngasi ma ki memda pangthokpa thoram aduda MLA Radha Kishona Kendragi oina MLA Local Area Development Fund gi chahi gi lupa crore ani pitharakliba asi miyamda hakthengnana thabak toholabadi Manipur asi chawkhatpa lamdam ama ohenba ngamgani Insolusugani taramapal gi manungda oinam Kendrada imthong khudingda afaba thaknaba ising fangalagani oinam khaktagi natana lupa crore kun taba water supply scheme ama paikhatuna miyamda afaba thaknaba ising phangananaba honari haike BJP Manipur Pradesh na Sinduna Vijay Sankalp bike rally ama Imphal gi akoibada chatkre hapta kangjibungda gi hauraga lamlong khongnang karak Kangla Park Paringda laklaga kangjibungda thunglakhe lamthabagi thoram aduda BJP Manipur Pradesh ki President KSS Bhavananda Manipur election gi in charge Nalin Koli Susarukya ke KSS Bhavanandana Prime Minister Narendra Modi na tawriba afaba thabak sing miyamda khanganduna lakadoriba mikhalda mai paknanaba rally asi pangthokpani haike Prime Minister Narendra Modi na chahi manga asida tawkiba thabak tawrum mayamdu thajabadu leira matung chirisida Bharat pumna amuhana Prime Minister Narendra Modi amasung NDA bangun hana halakani haibadu wasaktuni akwai ngasi lobjeraga mayamda thamjaribasi maji Bharat pumda ngasi loina maktawi aduga Manipur da akwai ngasi district pumda su loina tawri adu maru oina Imphal shahar si da akwai focus piraga party pummo oina pullaga youth ka parent ka pullaga tawba adugumba bike rally mani Handa pangthokadoriba Lok Sabha mikhalga mari leinana Election Commission of India na piba chana kanglon ngakna innana pandamda political parties singoiba khana nainaba mifam ama Imphal West DC office complex da pangthokre mifam aduda Imphal West ki ADC and Gozendro SDO Singsu Sarugya ke Model Code of Conduct ngakna free and fair election oina pangthoknana ba honaba amade commission na piba chana kanglon thugaidana ba khana ke Naurem Premlata Misigi achumba langla langjin puthoktriba phawba asiba haksang loba yaroi haina
Laikidrabagi mapam Khongman May Lekai Community Hall the Pangtok Pap Miam Mifam na Warip Lokre Laikidrabagi Mopani Pat Naurem Kumar Jitna Maki Mase Singzamai Chinga Maka Ketri Lekai Dagi Ketri Mayum Rohenga Luhongduna Sahitarani Toirom Yum Panduna Macha Ani Lerabini Mapuro Bana Miot Mine Chatabadagi Mapam the Karak Lak Lekre Ngarangsu Ayupung Taret Lom Tabadat Laikidraga Nipan Helaga Pau Pirakibani Misi Asi Singnaba Lebana Asiba Langlalang Putok Asiba Sigi Langlalang Jin Kangriba Pauba Asiba Sang Lauroi Asiba Sigi Langlalang Jin Putopiu Haike Bibirakpa Haji Mark Posumde Loidana Rim Smoke the lady Aduba Asingba Langlang Jindu Putokanda Magi Posu de Ripoto Asumadu Putokanda Magi Masagi Asiba Sangdo Lobaina Koi Janare Manipur State Power Distribution Company Limited Delhi Wages Source Employees sing regular tadana anoba recruitment toba yaroi waroi sin productive fawba khongjang leptana sanction gani hari Manipur Press Club ta pangthokpa pawgi mifam amada Junior Technical Assistant Naurem Batishona insoli singani tara mangada mioi chani hena contract staff lauduna ngasi fawba mapung phana thabak tawduna lakle adubo handak anoba recruitment launa bagi order thorakiba asina hana dagi leraklaba staff sing Mars kunipan matungda thabak dagi lokthokani haibasi yaroi haike FRI pandiba masi masu topiu jangi akhoi na taliba demand akhoi bu regularization mana chana riba posita pibiu tawriba face robagi recruitment process asi lepiu aduga mari lainariba department GQ officer sing amadi kai kumnariba khoneba minister na akhoi gi khongjang asiga mari lainana wari chanana bagi tanja so khu sinbiu amadi akhoi gi khongjang asi lanna chakina bagi lambi amasu sinbiganu Kundrakpam Kendra da Paikalakpa Sakot Thorang Singh Kundrakpam Kendra Development Committee na taramna oi PACC na Works Minister boycott tawduna Sakot Thorang da apan bapiba yaroi haina Kundrakpam Kendra Development Committee na phongdorakle Manipur Press Club ta pangthokpa pawgi mifam amada committee gi secretary Sorok Khaibam Ya School na Patlo Lembi Khong mathakta Saba Slave Culvert ta ayat papiba ga loinana Works Minister na Assembly da phongdok ki wafam lan lamjing bani haina Minister boycott tawba haiba siyaning de Kendra sida paikhatpa Sakot Thorang Singh taramna oi haike Hangidraba development haibasi da makoida kaimda leitraba hachang asak sarbu sugumba PDG si hariba group ase Kendra committee na sunya yabanga moi makoi khoi masak hangde adu wang minister bu akoina kudrabam kendra boycott tawba haibase Kendra committee na sunya yaroi loinana kudrabam kendra gi leiriba Imaibel Singh club ki sangsal pulamang na su hairiba lup asibu condemn tawbiu haina media ge thong appeal tawjari Housing Mag Rims Hospital gi paying water layang duna lairiba Impact TV gi editor Ras Nongthombam da All Manipur Working Journalists Union gi president na luchingba team amana sel gi tengmang pibaga loinana mak anaba hangkre loinana athuba matamda mak naba phaduna journalist ama oina miyam gi seba hena mapung phana tawba ngamba oishunu haina yaipa paujel pikre Manipur Handloom and Handicraft Development Corporation Limited na sinduna Gandhi Silpa Bazaar JM Hall da hodokre thasigi taramatoi fawba chathakadaba bazaar asi hodopagi tharamda Manipur Handloom and Handicraft Development Corporation gi chairman S Rajan managing director K Lamli Kamai general manager EG10 Handicraft Service Center gi assistant director TS Rajan Susarukya ke Status sigi handloom handicraft ki stall ni fumanga masung mapan gi stall mapana saruk yari S Rajena lengaga sina masana masabu senthok lambi semjana ba amasung senmit lon phagat hanana bagi thaurang pakhat bagi makada handloom amasung handicraft ki lamda su kudong saba kaya marum fangali haike mayam singa sina mapan gi mi singna pamnana ba mongda sabira kan dai khoi pot singa se mapan da thadok na bai khoi handloom handicraft development corporation nai khoi kanna honori aduna ngasi handloom handicraft development corporation na Weaver Singh Damakta, Mafam Kudimakta, Kendra Singh, proposed Torapa, Zaga Singh, Depot Lang Pangandana, Pisabi Singh, the Lap, Nakatin, the Chatpagi, Awabadule, Handana by Koi, Laikai, the Yal Depot, Hangakan, the Koi Lang, Tadari. Kangzabi Lerak, Mainam Laikai, the Laiba, Tangmaban Kendragi, MLA Oiramba, Mainam Borotki, Larik Tampam, Mamang Sangogi Matak. Saruk ngasi ayupung taramatoi makai khare helakpada maina tumna chakre Manipur Fair Service kangbuna matam sana lakpadagi atopada sandokpa ngomkidre mai sakiba aduda mainam borotna iba kaithelda phangriba lairiki copy sing namdriba lamkoiba ekadasi bertakauba wari lairiki kui BJP gi puwari na chingba pochai kaya mangkhre hari
Bishnupur Police Commando OC Luntang Wi-Fi na luchingba team amana kwakta ward number 3 ta thiba humba ki tabak chathabada mioi ama SP capsule lising mapan chamnga marfu humdoi ga kona na fagle pharba mioi sigi maming MD Amir Khan chai kuntaruk apokpa Yasuf Ali kwakta dagini mangondagi Honda Activa ama sulakhatke phagalaba mioi polam singa loinana Moirang Police Station na sinakre Mamang thagi tang tara Nepal dagi nimit tara mangani chupna CI College Bishnupur da chatharakpa news reporting gi certificate course ngasi college asigi conference hall da loishin kre State Institute of Journalism DIPR na sinduna Bishnupur district ki oina mahiroi kuntra henbana saruk yaduna chatharakpa course asi loishin bagi thoramda college ke principal Dr. M Mangi Singh course asigi convener mathematics ki head of department Dr. K Tamra Daza amadi course ki coordinator Sanatombi Wangkai Mayumna maru oiba mioi singona saruk ke college ke principal Dr. M Mangina course asida saruk yariba mairoi singdasu masa masagi professional line da chatnabagi khudong saba amasu course asina pire makata na DIPR na asiguma course asi makata na pangtok haning bagi apamba phongdoke Sahi kayagi mamangdagi Manipur lengak na Jiribam district ki Assam ga lonabada lonabangam khaida Manipur gi nongchup sanathong sagani haina urep yung tamkhraga thabak oina paikatre hiram sida pawda mama Hojik lady bang pam asi Jiribam gi Western Gate hai ba foundation stone yunmi ba adugu ma pam asi gani handak chakhi ba sahi 2018 gi September gi tang 38 da Manipur gi honorable CM N Biren Singh hana Jiribam da laku matam da Jiribam praja da hai ba Western Gate asi athubu matam da tha amagi manung da thabak pakhatuna Western Gate asi saragani haina thajaba piram ba du asi paw thabak da ondhok bidabana maram oiduna Jiribam praja na Chalauna sahi taraga taruk taret si koi khang dun lai adubu laibok phaba haigadra koi khwade nungsi jaba amasung thajaba hojik paliba lenga sigi gai khumjari ba si brain na hokiba 2018 gi September da Jiribam da mahaki thajaba ya badung ba kolik mayang golina na jiri praja miyam gi mangda mathangi thadagi saba horani haibagi apamasi miyam mamangda phondok piramani ngasi haramba apam adu ngakta bagi mawongda asi tha manga taruk lalaba hauda hoji phawda get si sabagi kariyumba irang amata udabasi jiri miyamna penda ba phondok chari honorable chief minister laikhidraba w nipa masa singna koi rep tambiramba adungba jiri gi border koi bafam je sagane tawba western gate hariba western gate association ni nauna thamai manungda koi hariba western gate sagane haina adugumlaba chief minister amadi Manipuri cabinet minister kya lakhuda thambiramba jiri miyam mafumda thambiramba adugumba wafam si ngasi phawbada thama dilairana koi sahi tangkai ma phadalobo masi yoiba mami maset ambo tadaba koi Manipuri yamna lemdinga oiba atoppa lamdagi laglibu singna jiri hek lansal lakhuda koi Manipuri sangba haure haiba khangnabagi damukta sagadoriba dugumba yamna koi maru oiba gate asi atu mutam sadiu people singda dum tibiramba hajaba do mapun view haina ina nam humda apil sitaw Manipur gi Western Gate asi sanabagi damakta matam kaya gi mamangdagi foundation stone haibadi umduna leiraba asi hujik phawba sadana leiba asi hujik paliba sarkarna athuba matamda sabiduna mapalamdagi mitop lam koiba singna changlakpa matamda Manipur yogle khangadoriba asigumlaba Manipur gi Western Gate asi athuba matamda sabiu haibasini video journalist Babita Asangam kaloinana S Rosimala Jiribam Manipuri Muslim past, present, amadi future haiba hiramda nimit ini chathagadaba international conference ama ngasidagi hotel Imphal ge sangai hall da hodokre conference asida Bangladesh, UK, Tripura amadi Assam da khundariba delegate kaya su saruk yari All Manipur Muslim Welfare Association AMMPWA conference hodokpagi thoramda Manipur gi ningthau maidingu leisema sana jawba DM University gi
Vice Chancellor S. Dilip, Center for Manipur Studies MU gi Hanagi Director Professor Enjoy Kumar Amadi, Association gi President AR Khan chingba miyo chingna saruk yake. Association gi Secretary Dr. Rahisuddin Sekna Conference asi join khundra khaba Muslim Singh punsinduna culture amadi tongan tongan bahiram singda hena thak wangkat hanana ba pandamda pangthukpani haike. Silsarda Manipur Bhavan Sanana Bagi Chayetnaba Luisinduna Tubamatamda Sabinaba M Suna Takshile Manipur Bhavan Ama Silsargi Rongpur da Sananaba Rongpurgi Kunja Singh All Assam Manipur Students Union Yauna Apan Belaitana Mafama Sigi Miyangi Dama Kudol Tamkibani M Suna Su Lisang Sitna Manipur Lengakta Takshinduna Lakibani Insolusgani Tarada Matamadugi Chief Minister Okram Ibobi Council of Ministers Singi Marakta Housing Chief Minister Oiriba N. Biren Yauraga All Assam Manipuri Students Union Amadi M. Su Yauna Unaduna Bavanasi Sanana Bagi Ayabalai Kibani Labak Tibadi Bavanasi House of Power Sadana Tambaga Luinana Dongan Dongan Bamu Singna Makoi Makogi Interesta Lamasi Lanai Oina Lokshana Bahona Glibasi Kudakta Lefanduna Manipur Bavan Atabamatanda Saviu Hari House Atema Brampton Lojade. It's gotta be said that you look good in red. You make my life so easy and effortless. Easy smiles, easy miles. With you, you make my life so easy. Adomgi concrete ke yum singda nong yuba lekrak chatpa madi sing chumthabana chingba khudimag irai lai na ngakthokpa ngamle Manipur da han boy na UK Tiles House uripok ta fangbiragani drip guard. Drip guard is a nabiduna adongi yum singbu nongjunung sagi chaiting daging aktopiu doinana UK Tiles House da makal kudingmaki tiles, granite, marble, aluminium na chingbasu fangbigani. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. The Great Wedding Sale by Mobile Furniture. Medillion Ambulance Services Manipurna Miyamgidam Hodokchare 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da pukhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chakpagi ambulance sing phangviragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance Northeast Hanbo in a National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of Indiana Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi bada mangzil thariba Panchoi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang dukjare miyamna financial facilities sing lobi na baning sing jare Panchoi Housing Finance Company Limited and its subsidiary group of companies. Break matungda mayambu taram nokchare makata pauda Imphal West Commando na Major Kulamadi Thangal Kaithelgi mafam khara ngasi ayu combing operation chatakre saktak se yaudaba mioi tara makata ba verification gi damak city police ta sinakre New Chekon Laiba Travel Market Tamio Krana Rasnti Sanabadagi Kaitela Sida Pofam Family Basinda Kudong Sadaba Tokale Haiduna Yaning the Fungruk Tuna Kaitel Pambising Wakani from Chatakre Travel Market Vendor Association Git Treasurer Revika Baitina Market Sigi Chairman Su Oriba TD Director Gi Yang Makada Kaitela Si Yang Shinbade TD na in Solusangani Tarataret ki October Kuntarukta Tokiba Order Magimatungina Member Mangagi Maming Pikalo Haiduna Pikatki Adabu Mamang Sahigi Mars Tara Marida Kiba order amagi matungina ona taina bada mapandagi oina member taragi order thorake TD director amadi mioi kharana kaitela sida rasniti sana duna leiriba se marilena basingna achumba puthok piu kaitela sida asigumba mawong chumdaba thabak chatharabadi akanba khongjang sangshilagani haike District Election Office Imphal West na Swift campaign gi sarukam oina wall painting competition ama Imphal West DC office ki fencing wall pangthokre Inclusive and accessible election haiba thim da district ki thak da pangthokiba competition adu da competitor tara mangana sarukya ke
Paungmai colony da naungna sagadaba multi-purpose community hall Wangkai Kendragi MLA Okram Henrina urep yungtam kre. Thoramadu da ward number Kuntaruki councillor Maibon Paungmai ADC member Raimi Science and Technology Commissioner Atui Pamai Susarugyake. MLA Henrina lamdama sigi miyamgi matenga loinana multi-purpose hall asi nongju thalak jingay da ushnanaba hunagani haike. Taruk Suba Sam Rifles na Nongpo Kaithal Manbi Primary School da computer set Mari Kushinakre. Kaithal Manbi Community Hall da Pangtoki Bathoramadu da Battalion Asigi CO Anil Kumar Das, School Asigi Headmaster L Basanta, Ward Member Naurem Tombisu Sarukyake. Low Singubada Sizinana Bat Laukiba Kisan Credit Card Ki Loan Sing Manipurgi Oina Koktok Pinaba Federation of Farmers Club Manipur na Marilenaba Singi Pungning Singshile Manipur Press Club the Pangtok Papa Gimipam Amada Federation Asigi President KS Ranjitna in Solusingani Taratareta Tokiba Ising Ichau Aduna Manipur the Lady Ba Lomi Sing Awaba Mayuk Naduna Bang Dagi Lauruba Kisan Loan Sing Singbangam the Badagi Awaba Oidi Lomi Singi Awaba Si Yang Biraga Loan Gisen Pamasi Kopiu Lomi Singi Lona Si Kopidra Prime Minister na Lomi Singi income Saruk Ani Hegat Hangani Haibadu Ngamloy Haike. The Agriculture Department su akoi state level banker committee da che thabi na to level loan sing amount to akoi hauji thabi re hauji thabi ra bane na hauji akoi gi to level loan sing je cabinet da putho aga natragana laiba saliba assembly gi mifam su putho piraga lai ba Lomi Singi awab se kokpiu Insolisingani tara mangagi ising zawda awabata krabai mung manungna phangpham thokpa relief fund phangdana leibagi mathakta fanasigi lista awabata raba imungi ming yauramdre hiramasida mari leinaba singna miyeng changbinaba beneficiary singna phongdokle Manipur Press Club ta pangthokpa paugi mifam amada beneficiary oiriba Y Tom Chaukoba amana insolisingani tara mangagi ising zawda Lilong subdivision gi manungda yum lising ani chani kulumdoi amadi lofom lising manga chamapal humudama thoi sokanke Sokiba Yumamadi Lofam Singi Pangpam Tokpa Relief Fund DC Thawal na Tokiba order gi matung ina direct transfer tawraga beneficiary singi account da changkre haibagi order da palle DC na Tokiba order aduda beneficiary singi list RTI thaduna yengbada beneficiary na taba mafam aduda leitaba miyoy kayagi ming yauduna leiramke maram aduna relief fund pibagi matang asida marilainaba authority na thijinduna tasengna Pangpam Tokpa miyoy singda phanganbiu haike Lilongi yes dio bahog the mangiba lak humdraga mathoi lising traum de chatruk amane lau sigibagi lupa crore ahunga lakani lising yangkai sahunga sumna taruk sine masigi paisa je aikoi gi mari leina ba koi authority na natra government na koi gi phagat piraga maral leram mido dandi pibiu aduga asengo beneficiary singsidai da aikoi gi phangan biu Gem College of Science ki College Week Pangthokpaga loinana aphaba mahiroi singda in solution tara Nepal gi gold medal mana singyan thukre college asigi auditorium da pangthokkiba thoram aduda principal oiramba Dr. N Nila Z Tomba Sharma amade hojik principal oiriba Dr. Elangum Jadu su sarukyake college asigi founder Maharani Dana Manjuri gi photo da lei sukatuna ikai khumna botke punna gold medal kuntrama thoi mahiroi singda lanthokke Thawal Commando na nupi police yauna satakiba drive ta Thawal wang mataba amasung wangbal part 2 dagi yungang yungau amadi beer kamarum fagat kre lakadoriba Lok Sabha Mikhal gi mangoina na driver si chathabani haire Gari awang lekai da leiba Widows and Orphan Resource Development Trust na Imphal East kaibi sanapat leiba Yavilal Children Home da chana thaknaba polam sing yauna boy kolom mateng pangkre Trust asigi author N Gudindrona ahumlak suba Trust asigi foundation dega mari lainana mateng asi pibani lukrabi amadi orphan singda mateng pangbagi mathakta lairaba imung manung singda su mateng pangba hauragani haike Panchayat Thaki functionaries singi numit humni sathagadaba disaster management training jiribamgi Helghat leiba training and embroidery center da hokre maihau langpok yuar haba amadi ising ichau thorakpa matamda matau karamna section thorang lokhatkani haibagi matangda resource person singna takpaga loinana demonstration tauke Sangai Progda Leiba Lyric Institute of Nursing gi GNM gi Mari Suba Batch ki capping lamp lighting amadi or taking ceremony ngasi institute aduda pangthokre thoram aduda medical directorate Lamphel gi joint director IS Baby Chan RK Sanatombi Vidyalaya Pangai gi director T Asa GNM ki nursing superintendent P Landoni Devi amadi institute asigi principal K Sarodana maru oiba mesing wena saruk yake
Manipur State Kala Academy na Sinduna Ibuyama Sumang Lila Sanglena Chathariba Nifutare Suba Sumang Lila Kumhaigi Ngasi Nupi Kangluki Sivajatra Kam Drama Association gi Ichani Amadi The Women Art and Cultural Association gi Ikhau Langba Utkre. More Police ki Additional SP Robinson gi liching makada nga sinumidang More Police Commando amade nifum doi suba Assam Rifles ki apun bakangbu amana More Town manung da nga si drive chathabada beer yungau amade yungang puna lupa lising tararongi yu fagat laba matung Excise Department ta sinaraba matunga miyama mangda haidoktuna may thadokre. Nambol Police Station gi manung chanba tidim lambida nga sinumidang wairam pung taruklom tabada accident thokpadagi miyoi ama laikidre ahum soktuna laikanakre thaudo odu bolero car amana Activa ama amasung motorcycle ama thengjinabada thokibani hauzik sanamagi pau lobirase. Ngasigi sanabagi pauda tennis. Deradunda February tang kunmari dagi Masters Games Federation of India na sinduna chatarakiba National Master Games 2019 da sahi yangkai mathaki single da Manipur gi Tulena Uttar Pradesh ki Alok Bhatnagar bu taruk mari da maitiba pikre. Sahi yangkai gi doubles da Tule amadi Alok Bhatnagar na Uttar Pradesh ki Yaspal Arora amadi Sanjay Kumar bu taret manga taruk shino da maitiba piduna gold medal lokre. Ziribamda Chathariba Taret Suba Noni Gopal Memorial Invitation Football Tournament ki ngasasana kiba anisuba semi-final match da 11 star na Trakpu Bishnupur bu goal marishno da maitipa piduna 11 star final changkre lakliba ningthokaba numita MPSC ga final da thengnaragani. RYO ground Moirangkhong Bokul Makong da Chathariba Laikhidraba Nongmaithem Abu Ningsing Ahanba 2 days state level Open Day and Night for Men-a-side football tournament ki hayeng ahanba semi-final oina Surma FC Wangjing amadi 5-star FC Yeskul anisuba match ta FDS Singzamai amadi Netalai FC Moirangkhom thengnaragani. India ki sahi taramapal makhagi cricket team da sarukiyaduna South Africa ga sanakiba cricket match da wicket mari laukiba Manipur gi cricketer Rajkumar Rex Manipur Cricket Association na harau tayam na okre ngasi Imphal International Airport ta Rex na thunglabada Manipur miyam na harau tayam na okpag loinana Luang Popa Cricket Stadium da Manipur Cricket Association na sinduna okpagi thorum ama supang thoke thorum aduda association gi president oiriba MLA RK Imo association gi vice president CS Chauba honorary secretary S Priyananda joint secretary L Binoy Susarukya Makataba sanabagi pawben thojamdagi amuk fangbigani. Khelo India gi meng makhada District Youth Affairs and Sports Office Imphal East na sinduna ngasidagi Kumbalampak Artificial Turf Ground da team 13 na grubani thongna khaidoktuna Khelo India Sports for Peace and Development Under 14 Boys Football Tournament hokre. Hogdopagi thoramda Neroka Football Club ki President TS Arun Imphal East ki DYASO Y Boni Su sarukyaki. Pangthok kadoriba tournament asigi ngasi aho numit ki sanakiba ahanba match ta Priya Khundrakpam na L Ibobi Sports Academy poiro khongjinbu gol ani sinoda maitiba pikre match asida mai pakiba Priya Khundrakpam ki gol ani edu CS Roman amadi PS James na sanki ani suba match ki sanakibada Mangal FC kontha khabam na YOSC Khuraibu gol tara sinoda maitiba pikre Mangal FC kontha khabam gi mai pakibi gol singedu KS sanamachana gol mari T basket amadi Y Interna na gol ani sanki atopa gol ani aduna TS Lenin amadi S Topper na sankibani ahum suba match ki sanakibada Reliance Academy Koirengaina Neroka Football Club gol ama sinoda maitiba pikre Reliance Academy Koirengai gi mai pakibi gol adu TS Priya Bonna match ki Nepal suba minita sanki
Trau FC Manipurgi Marisuba home match hayeng nungtil pungani tabada Khumalampang main stadium da Jamshedpur FC ga sanaragani. Hiram masigi matang ngasi Khumalampang main stadium da pre-match press conference pangthokre. Thauram masida Jamshedpur FC gi manager Rohit Singh, team captain Gorasan, goalkeeper Amrit Gope amadi Trau FC Manipurgi manager L Ibomsa, team captain Prince Will Emeka amadi Trau FC Manipurgi vice president T.A. Subhash Chandra Su saruk yaki ba Trau FC Manipurgi manager L Ibomsa na hayeng sanagaturiba match asi soidana mai pakani haibagi thajaba sauna lei haiki. Singa bhengna point 13 phangaga mangin thadna chali aduga rainbow ga khoigena point 99 phangi adubu rainbow gi mamang du sui khoina goal chanba matam dai khoina thoira thoraga lakpa mogina draw da phangago point oibana akoina second position da leri moina third position da leri oigi trauna sanjari ba player sida akoi thawayawna support to view hoina media through akoi appeal tawjari akoi ticket se khoina hana पैसा लौजरमनी अदुबो नहानगी मैचुगी मतुंगदगी देखोय फ्री दा होने फ्री एंट्री होना खोय थमजे Jamshedpur FC ki manager Rohit Singh na phongdokhibada hayeng sanagataba match asi mai pangnaba sanahanduna full point phangnaba hona hangani haiki. We expect a good game tomorrow which will played against Trau, and we hope that we should get a good competitive match, and that is a part of learning, and it will be a good match. Hope that the public of Imphal will getting a good view of this match, and my team also get, my players as well as my technical staffs will get some outputs from this match. Manipur Veteran Cricket Association na sinduna tha sigi tang kunipal dagi team tari na saruk yaduna langthapan public ground na sathariba tari suba Manipur Veteran Cricket Association T20 cricket tournament ki ngasi sanagadaba ahanba match ta model club singa makha amadi cyclone thangmiban gi match sanakhidre. Ani suba match ki sanakibada napsa khai Imphal na Sam Khagempalibu wicket tareta maitiba pikre. Match asida Sam Khagempali na toss ngamduna ahanba batting tokibada apiba over kunda wicket mapal turaga rancha magatara taret lauki. Masigi pakhumda ani suba batting tokiba napsa khai Imphal na over tara taret ka ball mangada wicket ahungkak turaga apiba target adu yauduna match asi mai pakhibani. Match asida napsa khai Imphal gi Simon na wicket mari amadi run nifuma pa lauduna man of the match taki. Hayeng ahanba match oina LCCC sajing amadi model club singa makhaga sanagani. Ani suba match da YWC langthabal amadi DSU kwa kathilga sanagani. United Veteran Football Association Manipur gi miyang makhada Imphal East Veteran Football Association na sinduna mamang thagi tang kunteretagi team nipan grubani thokna khaidoktuna SWC nungwai ground sathariba ahanba BBM Memorial Trophy Veteran Football Tournament ki ngasi sanakhiba ahanba match ta ATBFA thangmaibanna Pram Imphal bu goal ani amada amadi ani suba match ki sanakhibada Sangai FC thangmaibanna IEBFA Salan Thongbu goal ahum anida maitipa pikre. Thakachari makha taba pawda nga sinomagi oiba ingasagi paw. Environment Directorate ki pangkiba ngasi oikiba ingasa madi nugjugi pawda khwaidigi sakiba Celsius degree 30 mga taruk khwaidigi ingba Celsius degree 3 mari ama Nuksita yawi sing menit kisang maximum da sada Manipur tara mari dasmik taret mapal minimum da sada tara mathoy dasmik taruk ama oiki. Ngasigi nong suki pagisang ama dasmik taruk millimeter ni. Haujaroi bada maroi bapaw amukhana. Journalist singi pension scheme amadi laibak thiba thongdok talai khidraba matungda piriba senpham hengatnaba Honari Haina IPR Minister J.S. Vishwajit na Assembly ki House thamkre. Ngasi sathaki ba Assembly mi famna tongan ba demand singi lupa crore listing mari chanipani putare hembagi senfam pass tokre. Amadi Zasami PIC da climatic sana laita badagi doctor singna ana layeng bada chawnu kutung sadaba maibnare. Ngasi goina dia sidna preserve pamata solution jare miyeng tabiri ba singba mukahanna kurumjare.